Nokia hwjik phone semdre aduna aikhoi mayamna khalamgani madudi company asi mutkhré haina adubu adomna asengba khangba taragadi yamna ngakpa phawgani kaino haiba matamda Nokia na hwjik adugumba business tawri madudi mahak yaudragadi aikhoi gi phone asi mathau tawba ngamloi aikhoina mobile phone da call tawi internet sijinai reels yengi masi pumba si signal yaudana tawba ngamloi adubu masigi signal asi Nokia na design tawi 5G towers telecom equipments network softwares fiber infrastructure masi mayam asidagini Nokia gi asengba paisa lagi basi maram aduna Jio Airtel gumba asauba company asina phau nasi phauba Nokia ga thabak tawminari iban zahi 2025 ta Nvidia company na phau Nokia da saurakna $1 billion invest tawki amasung company ani asina pullaga AI power networking amasung lakadawriba 5G 6G technology da supunna thabak tawminari kainu haiba matamda khetnari basi shi khaptani madudi hanadi Nokia se khoi khutta pairam mi aduba hojikti background haibadi maning dai khoina khangdana thabak tawri